Center Scheme Singi Makhada Manipur Da Paikhatlakliba Thabak Thouram Shing da ARANBA kaya TOUBA YAORABRA HAIBAGI ACHOUBA WAHANG ama THOKLAKLI HAINA Manipur MEITEI PANGAL Welfare Organization MMWO gi Vice President CHESAM ACHOUBANA PHONGDORAKLI Wafam ase haukiba numita mayang Imphal Bengunda leiba MMWO gi office cha pangthokpa pawgi mifam amada phongdorakibani mahakna makha tarduna uchiwa jila parisat ki manung chana leiba Samsung Bitram Urakhong Gram Panchayat Lafupa Tera Kumlangkhong Gram Panchayat Phobak Chau Sekmaijing Gram Panchayat amasung uchiwa Gram Panchayat singi oina PMAYG natraga IAY gi makhada sakhiba yum singi yauna MGNERGA gi makhada thabak shukiba sing adugi matangda haukiba October gi tang taraga humdoida RTI thabada pirakhiba paukum gi matungina department sing na paikhalakpa document ka shuram liba thabak ka khetnaba leiba asina maram oiraga MMWO gi thaumi sing department gi office sing puna survey chatminasi haina leiringai choirak asida housing gi beneficiary sing ahan bus installment natraga anishuba installment gi sale kap hanlaga haiduna Khonggalakibagi wafam ama lairakliba asi department natraga pradhan gi maikaidagi mi thoklaga tawriba haibasi achouba wahang ama oirakli amadi lakh amaga lishing kunthra khakpiba housing loan asida department gi maikaidagi lishing manga tar natraga tara kakani haiba wafam ama lakliba asi official gi oiba order ama leirabra haiba wahang asisu miyam gi achouba wahang ama oirakli haina hairiba hiramasigi matangda mari leinaba department gi maikaidagi athuba matamda miing Sengdokadabani amadi department maikaidagi tharakliba ASO singna housing gi photo number lakpa matamda sale lobagi chatnabi ama lakliba si department na order pikiba leibra haiba si maru oina MGNERGA gi makhada thabak shuriba singsu mapung fana suduna loishinkiba asisu department na kari amata yengshindabra natraga department ga yanaraga tawkhibra haiba si department gi maikaidagi su numit mangani gi manungda asengba ama khanghangadabani haina mahakna appeal tawkhi IAY की मखादा युम सारिबा सिंगी बेनिफिशियरी सिंगदगी कोई पैसा लौखटकिबा थेंगरे नंगी सेकेंड इंस्टॉलमेंट पैसा कफल आगे हारगा पैसा लौखटकिबा फर्स्ट इंस्टॉलमेंट की पैसा कफल आगे नंगी युम सागदा वालिब्रा हारगा कोई पैसा लौखटकिबा सिगी सिंगसी कोई प्रधान मी थादोइब्रा नत्रगना कनोना कोई डिपार्टमेंट की मीना डिपार्टमेंट कांगमुना थादोइब्रा सामसा खरा थादोला कांदा हाइतारे लेकाय लेकाय द संगगा बेनिफिशियरी सिंगदगी लुपा दु पियो नंगी सिगी पैसा जी कनो तौरगे बेनिफिशियरी अमदा लुपा लाख अमगा लिसिंग कुंथ्रा पीबा स्कीम्स देदा लुपा लिसिंग 10 कक्पा मंगा कक्पा यावरिए सिस देदा हाउसिंग जे लिसिंग मंगा कक्पा 10 कक्पा यावरि मसिगी सिना कोई डिपार्टमेंट ना लुपा लाख अमा लिसिंग कुंथ्रा सिंग सि बेनिफिशियरी द मागी हाउसिंग जी पीबा तारगदी लुपा लिसिंग 10 कक्कदोमी मंगा कक्कदोमी ना लिसिंग 3 लौगदमनी अनि लौगदमनी हाइबसी डिपार्टमेंट गे तोंगानबो ऑर्डर लैब्रा हाइबदो आई नसी मीडिया की मांगदा हंजगे सी अथुब मतमदा हारि पोसी डिपार्टमेंट की ओइबो ऑर्डर लै हारगदी डिपार्टमेंट मसी क्लियरेशन थंबियो बाथुबदा